ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯏꯄꯨꯒꯤ ꯗꯥꯏꯔꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯦ꯫ ꯃꯇꯝꯗꯨ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯤ꯫ ꯖꯦꯄꯣꯂꯤꯗꯨ ꯃꯥꯒꯤ ꯂꯥꯏꯔꯤꯛꯈꯥꯎ ꯑꯗꯨꯗ ꯀꯣꯂꯤꯒꯤ ꯃꯄꯨꯒꯤ ꯗꯥꯏꯔꯤ ꯑꯗꯨ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯆꯦ ꯀꯣꯂꯣꯝ ꯈꯔꯁꯨ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯦꯝ ꯑꯗꯨꯗ ꯆꯠꯅꯅꯕ ꯊꯣꯔꯛꯏ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯤ꯫ ꯑꯌꯨꯛꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯥꯟꯅꯔꯒ ꯃꯥꯡꯈꯤꯅꯦ꯫ ꯋꯥꯀꯤꯡ ꯆꯠꯈꯤ ꯑꯣꯏꯔꯝꯅꯦꯕ꯫ ꯑꯩ ꯏꯊꯟꯗꯒ ꯑꯉꯥꯎꯕꯒ ꯇꯥꯍꯜꯂꯗꯅ ꯃꯣꯏ ꯅꯨꯡꯉꯥꯏꯅꯤꯗꯅ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯊꯣꯔꯛꯄꯗ ꯗꯨꯀꯨ, ꯕꯣꯅꯤ, ꯀꯣꯂꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯒꯥꯔꯤ ꯚꯦꯟ ꯑꯃꯒ ꯂꯣꯏꯅꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯖꯦꯄꯣꯂꯤ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯕꯣꯅꯤꯅ "ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯕꯣꯁꯇꯤ ꯖꯦꯄꯣꯂꯤ ꯇꯥꯔꯦꯅꯦ ꯍꯥ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯆꯠꯅ ꯆꯦꯄꯣꯂꯤꯅ ꯍꯪꯂꯛꯏ, "ꯁꯤꯒꯤ ꯚꯦꯟꯁꯤꯅ ꯀꯗꯥꯏꯗꯒꯤ ꯍꯨꯔꯥꯜꯂꯛꯏꯕ?" ꯃꯗꯨꯗ ꯗꯨꯀꯨꯅ, "ꯑꯣ, ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯒꯤ ꯃꯄꯨꯗꯒꯤ ꯍꯥꯏꯅꯔꯒ ꯂꯧꯔꯛꯏꯕ." "ꯑꯦ, ꯀꯃꯥꯏꯅꯅꯣꯕꯨ ꯀꯩꯅꯣ?" "ꯍꯥꯏ ꯑꯪꯀꯜ, ꯒꯥꯔꯤꯁꯦ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯆꯠꯂꯒ ꯍꯜꯂꯛꯀꯦ, ꯀꯨꯏꯔꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯂꯧꯔꯛꯏꯕ." ꯑꯗꯩꯗꯤ ꯈꯨꯅꯤꯡꯁꯤꯅ ꯇꯣꯛ ꯊꯤꯜꯂꯛꯀꯅꯤ꯫ ꯍꯩꯅꯕꯤꯗꯒ ꯂꯩꯔꯦ꯫ "ꯑꯁ ꯌꯥꯔꯦꯁꯦ ꯅꯕꯥꯅꯤꯒꯤ ꯋꯥꯔꯤꯗꯣ꯫ ꯑꯩꯈꯣꯏꯅ ꯊꯧꯔꯛꯏꯁꯤ ꯐꯅꯌꯥꯝꯗꯤ ꯁꯥꯡꯉꯤ, ꯑꯗꯣ ꯀꯗꯣꯝꯗ ꯍꯥꯏꯒꯗꯕꯅꯣ ꯂꯝꯕꯤꯗꯨꯕꯣ?" "ꯗꯨꯀꯨ ꯏꯕꯣ, ꯀꯥꯎꯒꯜꯂꯤꯍꯦ! ꯅꯪ ꯑꯗꯨꯏ ꯀꯣꯛꯇꯨꯅ ꯀꯃꯥꯏꯅ ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯣꯏꯅꯣ? ꯑꯩ ꯐꯥꯎ ꯈꯪꯗ꯭ꯔꯤꯉꯩꯁꯤꯗ." "ꯑꯁ ꯂꯣꯏꯔꯦꯍꯦ! ꯕꯣꯅꯤ, ꯅꯪꯗꯤ ꯈꯪꯕ꯭ꯔꯣ? ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯄꯪꯊꯧꯒ ꯊꯧꯔꯤꯁꯤꯕꯣ?" "ꯑꯣ, ꯈꯪꯕꯩ ꯅꯠꯇ꯭ꯔꯣ ꯊꯧꯔꯤꯁꯦ? ꯇꯨꯃꯤꯟ ꯑꯗꯨꯝ ꯇꯣꯡꯉꯨ." ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯉꯍꯥꯟꯃꯨꯛ ꯃꯈꯣꯏꯅ ꯄꯤꯀꯤꯅꯤꯛꯀꯤ ꯆꯠꯄꯗ ꯂꯩꯍꯧꯕ ꯁꯤꯐꯥꯏ ꯀꯦꯝ ꯑꯃꯟꯕ ꯑꯗꯣ ꯊꯦꯡꯅꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯒꯥꯔꯤ ꯈꯥꯝꯂꯒ ꯀꯦꯝ ꯑꯗꯨꯗ ꯀꯣꯏꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯂꯝꯕꯤ ꯑꯗꯨꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯟ ꯃꯥꯟꯕ ꯑꯃ ꯂꯥꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯖꯦꯄꯣꯂꯤꯅ, "ꯏꯄꯨ, ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ." "ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡꯉꯣ?" "ꯏꯄꯨ, ꯁꯤꯒꯤ ꯁꯤꯐꯥꯏ ꯀꯦꯝ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯂꯩꯔꯝꯕꯅꯣ? ꯀꯃꯥꯏꯅ ꯀꯦꯝꯁꯤ ꯃꯤ ꯂꯩꯅꯈꯤꯗꯕꯅꯣ? ꯏꯄꯨꯕꯨ ꯈꯪꯕ꯭ꯔꯣ?" "ꯀꯨꯏꯔꯕ ꯀꯦꯝꯅꯤꯗ. ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝ ꯀꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕ ꯑꯃ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕꯗꯒꯤ ꯑꯗꯨꯝ ꯁꯦꯝꯖꯤꯟꯈ꯭ꯔꯦꯗꯅ." "ꯑꯣ, ꯑꯗꯣ ꯏꯄꯨ, ꯀꯔꯤ ꯃꯔꯝꯒꯤꯅꯤ ꯍꯥꯏꯒꯦ ꯃꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯗꯨꯕꯣ?" "ꯑꯩꯈꯣꯏꯅ ꯇꯥꯈꯤꯕꯗ ꯀꯦꯝ ꯑꯁꯤꯗ ꯂꯩꯕ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯐꯥꯅꯅꯕ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅꯦ ꯏꯕꯨꯡꯉꯣ." "ꯐꯥꯈꯤ ꯍꯥꯏꯕ꯭ꯔꯣ ꯏꯄꯨ?" "ꯐꯥꯈꯤ ꯍꯥꯏ꯫ ꯑꯗꯨꯒ ꯁꯤꯗꯒꯤ ꯁꯨꯝ ꯆꯠꯂꯒ ꯂꯩꯕ ꯅꯨꯡꯕꯤ ꯂꯣꯛꯇꯨ ꯂꯥꯜꯂꯒ ꯏꯉꯦꯟꯊꯥꯕꯤ ꯆꯤꯡꯒꯣꯜꯒꯤ ꯎꯃꯪꯗ ꯑꯣꯐꯤꯁꯥꯔ ꯑꯗꯣ ꯂꯣꯠꯈꯤ ꯍꯥꯏ꯫ ꯃꯗꯨꯒꯤꯁꯨ ꯅꯣꯡꯃꯩ ꯌꯥꯝꯅ ꯀꯥꯞꯅꯈꯤ꯫ ꯃꯤꯁꯨ ꯌꯥꯝ ꯁꯤꯈꯤ ꯍꯥꯏꯕꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯏꯄꯨ, ꯑꯩꯈꯣই ꯃꯐꯝꯗꯨꯗ ꯆꯪꯉꯒ ꯑꯝꯇ ꯌꯦꯡꯉꯨꯒꯦ." "ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯂꯥꯟꯐꯝ ꯑꯗꯨꯗ ꯁꯤꯈ꯭ꯔꯕ ꯃꯤꯁꯤꯡꯒꯤ ꯊꯋꯥꯏꯅ ꯄꯤꯛ ꯊꯟꯅ ꯂꯩ ꯍꯥꯏꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯨꯕ ꯀꯅꯥꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯑꯉꯥꯎ ꯑꯐꯩꯅ ꯅꯥꯗꯕ ꯃꯤ ꯌꯥꯎꯄꯣꯟꯇꯦꯗ." "ꯑꯣ, ꯑꯗꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯌꯥꯝ ꯌꯥꯝꯅ ꯂꯥꯞꯄꯤꯒꯦ ꯏꯄꯨ?" "ꯂꯥꯞꯄꯒꯤ ꯋꯥꯗꯤ ꯏꯕꯨꯡꯉꯣ, ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯨꯡꯕꯤ ꯂꯣꯛ ꯌꯧꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 2 ꯃꯨꯛꯇꯤ ꯆꯪꯒꯔꯅꯤ꯫ ꯑꯗꯒꯤ ꯑꯃꯨꯛ ꯏꯉꯦꯟꯊꯥꯕꯤ ꯎꯃꯪ ꯌꯧꯕꯗ ꯍꯞꯇꯥꯃꯨꯛꯇꯤ ꯆꯪꯒꯔꯅꯤ." "ꯅꯠꯇꯦ, ꯅꯈꯣꯏꯕꯨ ꯆꯠꯀꯦ ꯍꯥꯏꯔꯤꯕꯔꯅꯦ?" "ꯍꯣꯏ ꯏꯄꯨ, ꯆꯠꯁꯤꯔꯥꯅ ꯈꯜꯂꯤꯕ." ꯑꯗꯣ ꯅꯣꯏꯅ ꯆꯠꯇꯧꯔꯤꯗꯤ ꯀꯔꯤꯒꯤꯅꯤꯅ? ꯅꯈꯣꯏꯅ ꯀꯔꯤ ꯃꯔꯝꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯗꯧꯔꯤꯕꯅꯣ?" "ꯏꯄꯨ, ꯑꯩꯈꯣꯏꯁꯤ ꯀꯦꯝ ꯑꯁꯤꯒꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯂꯥꯛꯄ ꯃꯤꯅꯤ, ꯑꯗꯨꯅꯤꯗ, ꯂꯥꯏꯔꯤꯛ ꯐꯣꯡꯅꯕꯅꯦ." "ꯐꯩ. ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ." "ꯑꯗꯣ ꯏꯄꯨ, ꯏꯄꯨꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯣ." "ꯑꯩꯒꯤ ꯃꯤꯡꯕꯨꯔꯅꯦ?" "ꯍꯣꯏ ꯏꯄꯨ." "ꯊꯝꯕꯧꯀꯣ, ꯑꯗꯨꯒ ꯁꯤꯗꯒꯤ ꯁꯨꯝꯆꯠꯂꯒ ꯈꯣꯡꯅꯥꯡ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯑꯗꯨꯋꯥꯏꯗꯅ ꯑꯩꯒꯤ ꯌꯨꯝꯅꯤ, ꯌꯨꯝꯅꯥꯛꯅ ꯏꯔꯣꯝ." "ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯄꯨ." ꯑꯁꯨꯝꯅ ꯑꯍꯟ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯍꯣꯁꯇꯦꯜꯒꯤ ꯌꯨꯝꯕꯨ ꯑꯗꯨꯅ, "ꯅꯈꯣꯏꯁꯨ ꯍꯜꯂꯛꯂꯕ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯕꯣꯅꯤꯅ, "ꯍꯣꯏ ꯑꯪꯀꯜ" ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗ ꯌꯨꯝꯕꯨ ꯑꯗꯨꯅ, "ꯏꯃꯥꯗꯤ ꯀꯩꯁꯨ ꯇꯧꯍꯧꯗ꯭ꯔꯕ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯕꯣꯅꯤꯅ, "ꯍꯣꯏ ꯑꯪꯀꯜ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯝꯂꯝꯂꯒ
ꯃꯈꯣꯏ ꯃꯔꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯍꯧꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯃꯗꯤ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯃꯄꯨꯗ ꯀꯣꯂꯤ ꯍꯣꯏꯒꯤ ꯃꯆꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯔꯨꯅꯤ ꯍꯥꯏꯁꯤꯟꯗꯨꯅ ꯃꯈꯣꯏ ꯍꯣꯁꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯅꯕ ꯄ꯭ꯂꯥꯟ ꯇꯧꯈꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯌꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯏꯉꯦꯟ ꯊꯥꯕꯤ ꯎꯃꯪ ꯆꯠꯅꯅꯕ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯈꯥꯎꯗ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯍꯥꯞꯆꯤꯟꯗꯨꯅ ꯊꯣꯔꯛꯈꯤ꯫ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯕꯣꯅꯤꯅ "ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯑꯣꯏꯅꯝꯗꯦꯀꯣ꯫ ꯆꯤꯡꯅꯨꯡ ꯃꯅꯨꯡꯁꯤꯗꯅꯦ ꯑꯩꯈꯣꯏ ꯂꯤꯟꯅꯒ ꯆꯤꯛꯇꯅꯕ ꯁꯛꯇꯛ ꯁꯪꯉꯒ ꯇꯥꯔꯒ ꯂꯩꯗꯣꯏꯅꯤ ꯌꯦꯡꯉꯨ." "ꯇꯥꯅꯤꯡꯗꯦꯍꯦ ꯕꯣꯅꯤ, ꯅꯪ ꯑꯃ ꯕꯤꯠ ꯇꯦꯛꯄ ꯋꯥ ꯉꯥꯛꯇ꯫ ꯂꯥꯛꯑꯣꯁꯦ, ꯃꯐꯝ ꯆꯥꯕ ꯑꯃꯗ ꯄꯣꯊꯥꯐꯝ ꯁꯦꯝꯅꯕ ꯇꯧꯁꯤ꯫ ꯅꯣꯡꯁꯨ ꯇꯥꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ." ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯎ ꯌꯥꯟꯈꯤꯕꯒꯤ ꯃꯐꯝ ꯀꯌꯥ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗ ꯖꯦꯄꯣꯂꯤꯅ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯎ ꯌꯥꯟꯕꯁꯤꯡꯅ ꯄꯣꯊꯥꯅꯅꯕ ꯈꯥꯡꯄꯣꯛꯁꯪꯒꯨꯝꯕ ꯁꯥꯔꯝꯒꯅꯤ, ꯃꯗꯨ ꯊꯤꯁꯤ ꯑꯗꯨꯒ ꯃꯗꯨꯗ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯂꯦꯟꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯥꯡꯄꯣꯛꯁꯪ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯈꯤ꯫ ꯃꯃꯩꯊꯪꯗ ꯈꯥꯡꯄꯣꯛꯁꯪ ꯑꯃꯟꯕ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯃꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯑꯍꯤꯡ ꯌꯥꯔꯦꯛꯅꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯗꯨ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯔꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ "ꯑꯩꯈꯣꯏ ꯃꯔꯤꯅ ꯇꯧꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯁꯅꯥꯗꯨ ꯐꯪꯂꯕꯗꯤ ꯐꯩ, ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏꯍꯦ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯈꯣꯏ ꯃꯔꯤꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯄꯨꯟꯁꯤꯗ ꯈꯜꯂꯨꯗꯕ ꯊꯕꯛꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ." ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯥꯛꯄ ꯂꯩꯕ ꯎꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯗꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯀꯤꯔꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯑꯃꯟꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯊꯥꯜꯂꯝꯕ ꯃꯩ ꯄꯨꯝꯅꯃꯛ ꯃꯨꯊꯠꯈꯤ꯫ ꯃꯈꯣꯏꯅ ꯃꯩ ꯍꯦꯛ ꯃꯨꯊꯠꯄꯒꯗꯤ ꯃꯐꯝ ꯑꯗꯣ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯑꯍꯣꯕ ꯑꯃꯗ ꯂꯣꯟꯅ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯕꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯍꯨꯝꯈꯛ ꯐꯝꯗꯨꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯁꯥꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯈꯤꯗꯦ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯉꯔꯪ ꯉꯔꯪ ꯉꯥꯡꯅꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯅꯨꯄꯤꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯅ ꯎꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯅꯤꯅ "ꯀꯅꯥ ꯀꯅꯥꯅꯣ ꯑꯁꯤꯕꯣ? ꯀꯧꯔꯒ ꯍꯪꯁꯤ ꯍꯥꯏꯕ꯭ꯔꯣ?" "ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ ꯕꯣꯅꯤ? ꯁꯦ, ꯕꯨꯠ ꯍꯥꯏꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯅꯥ ꯀꯅꯥꯅꯣ ꯁꯣꯏꯗꯅ ꯍꯪꯉꯛꯑꯣꯏꯗ꯭ꯔꯣ?" "ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯖꯦꯠꯄꯣꯂꯤ, ꯑꯩ ꯑꯃꯨꯛꯇꯪ ꯈꯧꯗꯦꯝꯒꯦꯀꯣ." "ꯀꯩꯗꯧꯒꯦ ꯌꯦꯡꯁꯤ." ꯑꯁꯨꯝꯅ ꯕꯣꯅꯤꯅ ꯍꯥꯏꯔꯝꯂꯒ ꯈꯧꯗꯦꯝꯈꯤ꯫ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨꯅꯁꯨ ꯈꯥꯝꯕ ꯅꯪꯍꯧꯗ꯭ꯔꯤ꯫ ꯑꯗꯨꯝꯅ ꯕꯣꯅꯤꯅ ꯈꯧꯗꯦꯝꯂꯨꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯃꯨꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯤ꯫ ꯑꯗꯨꯁꯨ ꯃꯃꯤꯠ ꯑꯗꯣ ꯍꯧꯗꯣꯡꯒꯤ ꯃꯃꯤꯠꯀꯨꯝ ꯏꯔꯪ ꯂꯪꯉꯤ꯫ ꯃꯗꯨ ꯎꯕꯗ ꯀꯣꯂꯤꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗꯒꯤ ꯀꯟꯅ ꯂꯥꯎꯔꯒ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯐꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯍꯨꯝ ꯑꯗꯨꯗꯤ ꯑꯁꯨꯝ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯃꯔꯤꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯗ ꯖꯦꯄꯣꯂꯤꯅ ꯋꯥꯈꯜ ꯑꯃ ꯑꯁꯨꯝ ꯈꯜꯂꯝꯂꯒ ꯃꯈꯣꯏꯅ ꯆꯥꯕ ꯊꯛꯄ ꯇꯧꯕꯗ ꯍꯥꯞꯅꯅꯕ ꯄꯨꯈꯝ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯗ ꯇꯥꯕ ꯆꯩꯇꯦꯛ ꯑꯃꯅ ꯈꯪꯍꯧꯗꯅ ꯕꯥꯡ 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 ꯊꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯃꯗꯤ ꯃꯈꯣꯏ ꯈꯥꯡꯄꯣꯛꯁꯪ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤ ꯃꯥꯟꯕ ꯑꯃꯨꯕ ꯑꯍꯨꯝ ꯑꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯑꯀꯟꯕ ꯃꯈꯣꯜꯒ ꯂꯣꯏꯅꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯍꯨꯝ ꯑꯗꯨꯗꯤ ꯎ ꯑꯃꯗꯒꯤ ꯎ ꯑꯃꯗ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯦꯟꯈ꯭ꯔꯤ꯫ ꯃꯗꯨꯗꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯄꯨꯈꯝ ꯄꯥꯏꯈꯠꯅꯗꯨꯅ ꯕꯥꯡ ꯕꯥꯡ ꯊꯤꯟꯗꯨꯅ ꯃꯐꯝ ꯑꯗꯣ ꯄꯨꯡꯂꯥꯡ ꯂꯥꯡꯍꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯐꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯐꯅ ꯁꯥꯡꯅ ꯂꯥꯛꯄꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯌꯧꯔꯦ꯫ ꯌꯥꯍꯧ ꯉꯟꯕ ꯎꯆꯦꯛꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯦ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯔꯤꯁꯨ ꯅꯣꯡ ꯉꯥꯟꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯐꯣꯊꯥꯅꯅꯕ ꯐꯝꯊꯅꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯗꯨꯝ ꯇꯨꯝꯊꯅꯈ꯭ꯔꯦ꯫
ꯃꯈꯣꯏꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯏꯔꯥꯞ ꯂꯥꯞꯇꯅ ꯏꯁꯤꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯈꯤ ꯃꯗꯨꯗ ꯖꯦꯄꯣꯂꯤꯅ ꯃꯈꯣꯏꯅ ꯀꯣꯂꯤꯒꯤ ꯃꯄꯨꯒꯤ ꯗꯥꯏꯔꯤꯗꯒꯤ ꯐꯪꯈꯤꯕ ꯃꯦꯞ ꯑꯗꯨꯗ ꯌꯦꯡꯈꯤ ꯃꯗꯨꯒꯤ ꯃꯦꯞ ꯑꯗꯨꯗ ꯏꯁꯤꯡꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯌꯦꯛꯂꯤꯕ ꯑꯗꯨꯒ ꯏꯁꯤꯡ ꯆꯦꯟꯊꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨꯗ ꯌꯦꯡꯉꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯨꯀꯨꯅ ꯖꯦꯄꯣꯂꯤ ꯅꯪꯒꯤ ꯃꯦꯞꯇꯨꯗ ꯂꯥꯏꯔꯤꯕꯥꯛ ꯌꯧꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯥ ꯂꯥꯏꯔꯤꯕꯥꯛ ꯌꯧꯗ꯭ꯔꯤꯉꯩꯗꯅꯦ ꯁꯤꯕꯅ ꯍꯥꯟꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ ꯑꯥꯏ ꯁꯤꯔꯣꯏ ꯂꯥꯛꯑꯣꯁꯦ ꯁꯤꯒꯤ ꯎꯃꯪꯁꯦ ꯂꯥꯟꯊꯣꯛꯑꯒ ꯌꯧꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯑꯃꯨꯛ ꯆꯠꯄ ꯍꯧꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯥꯛꯄꯅ ꯏꯉꯦꯟ ꯊꯥꯕꯤ ꯎꯃꯪ ꯌꯧꯔꯛꯂꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯗꯤ ꯋꯥꯕꯅ ꯃꯁꯥꯁꯤꯡ ꯑꯗꯣ ꯂꯦꯡꯕ ꯐꯥꯎꯕ ꯇꯜꯂꯕꯅꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯍꯥꯟꯋꯥꯏꯒꯤ ꯑꯔꯤꯕ ꯖꯤꯞ ꯑꯃꯗꯤ ꯌꯣꯠꯀꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯎꯔꯤ ꯋꯥꯔꯤ ꯃꯔꯛꯇ ꯇꯥꯔꯤꯕꯗꯨ ꯎꯔꯦ ꯃꯗꯨꯁꯤꯡ ꯑꯗꯣ ꯎꯔꯨꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯗꯨꯒ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯌꯥꯕ ꯒꯥꯔꯤꯒꯤ ꯂꯝꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯀꯦꯝꯞ ꯑꯁꯤ ꯌꯧꯕ ꯑꯣꯏꯔꯝꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯑꯋꯥꯕꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯗꯔꯝ ꯀꯌꯥ ꯏꯟꯊꯨꯗꯨꯅ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯗꯔꯝꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯔꯤꯃꯠꯇ ꯂꯩꯔꯝꯈꯤꯗꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯏꯟꯊꯨꯒꯗꯕ ꯍꯥꯏꯕꯕꯨ ꯗꯔꯝ ꯑꯃꯈꯛꯇ ꯉꯥꯏꯔꯤ ꯃꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯗꯔꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯗꯨꯗ ꯕꯣꯅꯤꯅ ꯗꯔꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕꯅꯤꯅꯦ ꯃꯗꯨꯗ ꯗꯨꯀꯨꯅ ꯑꯃꯨꯛ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯦꯞꯇꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯥꯏ ꯅꯤꯡꯉꯒ ꯂꯩꯕ ꯇꯥꯕꯅꯤꯅꯦ ꯍꯥ ꯃꯗꯨꯗ ꯖꯦꯄꯣꯂꯤꯅ ꯑꯃꯨꯛ ꯀꯩꯗꯧꯕꯩ ꯅꯤꯡꯗꯣꯏꯅꯣ ꯗꯥꯏꯔꯤꯗ ꯏꯔꯝꯕ ꯄꯨꯝꯅꯃꯛ ꯆꯨꯝꯂꯤꯁꯤꯗꯤ ꯁꯦ ꯗꯔꯝꯁ ꯍꯥꯏꯒꯠꯂꯁꯤ ꯂꯥꯛꯑꯣ ꯁꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯀꯣꯂꯤꯒꯤ ꯃꯄꯨꯕꯨ ꯅꯤꯡꯁꯤꯡꯕ ꯐꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯣꯂꯤꯒꯤ ꯃꯄꯨꯒꯤ ꯖꯣꯏ ꯑꯃꯨꯛꯇꯪ ꯂꯥꯎꯁꯤꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯅ ꯌꯥꯝꯅ ꯈꯣꯏꯔꯥꯡꯅ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯒꯠꯂꯛꯄꯗ ꯃꯈꯣꯏꯅ ꯊꯤꯔꯤꯕ ꯃꯦꯞ ꯑꯗꯣ ꯊꯦꯡꯅꯔꯦ ꯃꯗꯨ ꯊꯦꯡꯅꯕꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯍꯔꯥꯎꯕꯒꯤ ꯕꯟꯗꯣꯝ ꯂꯣꯝꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯃꯦꯞ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯆꯤꯡꯃꯥꯏ ꯑꯃꯒꯤ ꯃꯃꯥꯏꯗ ꯍꯨꯠꯄ ꯁꯨꯔꯨꯡ ꯑꯃ ꯊꯦꯡꯅꯔꯤ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯅ ꯌꯣꯠꯀꯤ ꯑꯄꯥꯛꯄ ꯑꯊꯥꯕ ꯊꯣꯡꯖꯥꯎ ꯑꯃꯅ ꯊꯤꯡꯗꯨꯅ ꯊꯝꯂꯤ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤꯗ ꯕꯣꯝ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯃꯃꯤꯁꯨ ꯇꯥꯔꯤ ꯅꯠꯇ꯭ꯔꯒ ꯅꯍꯥꯟꯋꯥꯏ ꯃꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯄꯥꯟꯈꯤꯕꯒꯨꯝꯕꯒꯤꯔ ꯃꯃꯤ ꯀꯌꯥ ꯑꯃꯗꯤ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤꯅ ꯊꯣꯡ ꯑꯁꯤ ꯀꯔꯝꯅ ꯍꯥꯡꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯃꯦꯞ ꯑꯗꯨꯗ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯁꯦ ꯍꯥꯡꯕꯒꯤ ꯃꯔꯝꯗꯗꯤ ꯌꯥꯎꯔꯝꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯃꯥꯒꯤ ꯀꯣꯛ ꯄꯨꯊꯣꯛꯅꯗꯨꯅ ꯊꯣꯡ ꯑꯁꯦ ꯍꯥꯡꯅꯅꯕ ꯀꯣꯛ ꯀꯟꯅ ꯊꯥꯗꯔꯤ ꯃꯗꯨꯗ ꯖꯦꯄꯣꯂꯤꯅ ꯃꯁꯤꯒꯤ ꯊꯣꯡꯁꯤ ꯍꯥꯡꯅꯅꯕ ꯑꯆꯧꯕ ꯃꯦꯆꯤꯟ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄꯗ ꯌꯣꯠꯀꯤ ꯕꯣꯛꯁ ꯑꯃ ꯊꯦꯠꯂꯤꯕꯗꯨ ꯎꯔꯗꯨꯅ ꯃꯗꯨꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯌꯣꯠꯆꯩ ꯑꯃ ꯌꯨꯡꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯃꯈꯥꯗ ꯆꯤꯡꯊꯈꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯛꯈꯤꯗꯦ ꯃꯗꯨꯗ ꯗꯨꯀꯨꯅ ꯑꯣꯖꯥ ꯑꯗꯨꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯃꯇꯦꯡꯅ ꯃꯊꯧ ꯇꯧꯕ ꯃꯥꯜꯂꯤꯗ ꯀꯥꯟꯅꯗꯦ ꯏꯂꯦꯛꯇ꯭ꯔꯤꯛ ꯊꯤꯁꯤ ꯀꯩꯅꯣ ꯍꯥꯏꯗꯣꯛꯎꯗꯤꯀꯣ ꯃꯐꯝꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛꯅꯣ ꯀꯥꯟꯗꯦꯁꯦ ꯁꯤꯒꯤ ꯌꯣꯠꯀꯤ ꯊꯣꯡꯁꯦ ꯃꯁꯤꯒꯤ ꯃꯈꯥꯗ ꯇꯧꯊꯔꯒꯅꯦ ꯍꯨꯠꯂꯒ ꯆꯪꯈ꯭ꯔꯁꯤ ꯕꯣꯅꯤ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯌꯥꯅꯁꯦ ꯂꯥꯛꯑꯣ ꯇꯧꯔꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨꯒꯤ ꯊꯣꯡꯕꯥꯟꯗ ꯇꯧꯊꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯇꯧꯕꯗꯒꯤ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯐꯥꯎꯕꯗꯤ ꯆꯪꯕ ꯉꯝꯈꯤ ꯃꯈꯣꯏꯅ ꯃꯅꯨꯡ ꯆꯪꯂꯛꯄꯗꯗꯤ ꯃꯅꯨꯡ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯂꯤ ꯑꯗꯨꯒ ꯃꯅꯝꯁꯨ ꯌꯥꯝꯅ ꯅꯝꯊꯤꯈꯤ ꯃꯈꯣꯏꯅ ꯇꯣꯔꯆ ꯂꯥꯏꯠ ꯊꯥꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯃꯤ ꯑꯁꯤꯕꯒꯤ ꯁꯔꯨ ꯁꯌꯥꯡ ꯃꯌꯥꯝ ꯑꯃ ꯇꯥꯔꯝꯈꯤ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯌꯥꯁꯨ ꯇꯥꯔꯝꯈꯤ ꯅꯣꯡꯃꯩꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯈꯨꯜꯂꯒ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯅꯣꯛꯂꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯍꯨꯠꯈꯤꯕ ꯌꯣꯠꯀꯤ ꯊꯣꯡꯕꯥꯟ ꯑꯗꯨꯒꯤ ꯑꯍꯣꯕ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯤ ꯆꯠꯄꯒꯤ ꯃꯃꯤ ꯑꯃ ꯁꯠ ꯇꯥꯈꯤ ꯃꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯃꯥꯅ ꯄꯥꯏꯅꯔꯤꯕ ꯅꯣꯡꯃꯩ ꯑꯗꯣ ꯃꯈꯣꯏꯅ ꯍꯨꯠꯇꯨꯅ ꯐꯥꯎꯒꯠꯂꯛꯈꯤꯕ ꯑꯍꯣꯕ ꯑꯗꯨꯗ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯑꯍꯣꯕ ꯑꯗꯨꯗ ꯆꯪꯂꯛꯈꯤꯗꯦ ꯑꯗꯨꯗ ꯃꯈꯣꯏ ꯀꯔꯤꯁꯨ ꯈꯟꯗꯗꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯇꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯋꯥꯌꯔ ꯆꯕꯨꯜ ꯂꯩꯔꯝꯕ ꯑꯗꯣ ꯎꯕꯗꯒꯤ ꯃꯈꯣꯏ ꯋꯥꯌꯔꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨꯕꯨ ꯉꯥꯜꯍꯟꯗꯧꯔꯤꯕ ꯖꯦꯅꯦꯔꯦꯇꯔ ꯑꯗꯣ ꯊꯦꯡꯅꯔꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯎꯪꯗꯨꯅ ꯌꯦꯡꯕꯗ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ
ꯃꯗꯨꯗ ꯃꯈꯣꯏꯅ ꯊꯥꯎ ꯌꯦꯡꯂꯨꯕꯗꯗꯤ ꯊꯥꯎ ꯌꯥꯎꯔꯝꯈꯤꯗꯦ ꯃꯗꯨꯗ ꯀꯣꯂꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯍꯟꯗꯣꯛꯂꯒ ꯂꯩꯔꯤꯕ ꯒꯦꯂꯣꯟꯁꯤꯡ ꯑꯗꯨꯗ ꯊꯥꯎ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯈꯤ ꯃꯗꯨꯗ ꯊꯥꯎꯁꯤꯡ ꯑꯗꯨ ꯌꯥꯎꯔꯝꯗꯨꯅ ꯊꯥꯎꯁꯤꯡ ꯑꯗꯣ ꯍꯥꯟꯖꯤꯜꯂꯒ ꯁ꯭ꯇꯥꯔꯠ ꯇꯧꯕꯗꯗꯤ ꯌꯥꯔꯛꯂꯤ ꯑꯗꯨꯕꯨ ꯃꯩꯗꯤ ꯉꯥꯟꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯑꯇꯠꯄ ꯋꯥꯌꯔ ꯀꯌꯥ ꯃꯊꯪ ꯁꯝꯖꯤꯜꯂꯛꯄꯗꯒꯤ ꯁꯨꯔꯨꯡ ꯑꯗꯣ ꯃꯩ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯍꯔꯥꯎ ꯃꯦꯞ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯃꯨꯛꯀꯁꯨ ꯌꯣꯠꯀꯤ ꯊꯣꯡ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨꯗ ꯖꯦꯄꯣꯂꯤꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯆꯪꯂꯛꯏꯕ ꯀꯥꯁꯤꯡꯁꯦ ꯁꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯆꯨꯍꯤ ꯆꯐꯨꯒꯤ ꯃꯪꯂꯥꯟ ꯇꯥꯗꯨꯅ ꯇꯣꯛꯇꯣꯏꯖꯥꯠꯂꯣ ꯑꯁꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯌꯥꯝꯅ ꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯃꯈꯣꯜ ꯑꯗꯨ ꯑꯊꯥꯕ ꯑꯔꯨꯝꯕ ꯌꯣꯠ ꯑꯅꯤ ꯇꯛꯈꯥꯏꯅꯕꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯇꯧꯏ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯁꯣꯝꯅ ꯍꯥꯡꯂꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯪꯂꯛꯄꯗꯗꯤ ꯌꯣꯠꯀꯤ ꯇꯔꯪ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯃꯈꯣꯏ ꯃꯔꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕꯗ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯔꯤ ꯍꯔꯥꯎꯕꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯣꯟꯁꯤꯟꯅꯗꯨꯅꯁꯨ ꯀꯞꯃꯤꯟꯅꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯂꯣꯝꯗ ꯃꯤ ꯈꯔ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯗꯨꯀꯨꯅ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯡꯈꯤ ꯃꯗꯨꯗ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯎꯈꯤ ꯑꯗꯨꯒ ꯗꯨꯀꯨꯕꯨꯁꯨ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯎꯕꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯃꯁꯤꯗꯒꯤ ꯗꯨꯀꯨꯁꯨ ꯉꯁꯥꯏ ꯃꯈꯣꯏꯅ ꯈꯨꯟꯈꯤꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯣ ꯀꯥꯞꯁꯤꯟꯈꯤ ꯑꯁꯣꯝꯅ ꯃꯈꯣꯏ ꯃꯔꯤꯒ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯄꯥꯟꯗ ꯄꯥꯟꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯅꯕ ꯁꯨꯏꯕꯣꯛꯁ ꯑꯗꯨꯗ ꯄꯥꯟꯕꯗꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯄꯥꯟꯗꯨꯅ ꯇꯠꯈꯤꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯅ ꯀꯥꯕꯛ ꯁꯝꯂꯝꯕ ꯋꯥꯌꯔꯁꯤꯡ ꯑꯗꯨꯁꯨ ꯇꯠꯇꯨꯅ ꯑꯃꯒ ꯊꯤꯡꯖꯤꯟꯅꯗꯨꯅ ꯁꯣꯔꯠ ꯁꯔꯀ꯭ꯌꯨꯠ ꯊꯣꯛꯂꯛꯂꯤ ꯑꯗꯨꯝꯅ ꯊꯣꯛꯂꯛꯄꯗꯒꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡꯁꯤꯡ ꯑꯗꯣ ꯃꯊꯪ ꯑꯃꯨꯛ ꯂꯣꯟꯁꯤꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯈꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯒ ꯁꯨꯔꯨꯡꯒꯤ ꯑꯆꯧꯕ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨꯁꯨ ꯊꯤꯡꯖꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯟꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯅ ꯊꯦꯡꯅꯈꯤꯕ ꯑꯍꯟ ꯑꯗꯣ ꯒꯥꯔꯤ ꯑꯃꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯉꯨꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏꯅ ꯀꯔꯝꯅ ꯃꯈꯣꯏꯗꯒꯤ ꯁꯅꯥꯁꯤꯡ ꯑꯗꯨ ꯃꯨꯟꯕ ꯉꯝꯍꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯆꯩꯔꯝꯃꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯉꯥꯏꯍꯥꯛ ꯈꯨꯠ ꯊꯣꯛꯅꯔꯤꯉꯩꯗ ꯁꯨꯔꯨꯡꯒꯤ ꯊꯣꯡꯁꯤꯡ ꯑꯁꯦ ꯂꯣꯟꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯈꯣꯏꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯀꯔꯝꯕ ꯀꯥꯗ ꯆꯪꯈꯤ ꯁꯅꯥ ꯐꯪꯈꯤꯕ꯭ꯔꯣ ꯄꯥꯕꯨꯡ ꯃꯈꯣꯏꯅ ꯀꯥ ꯐꯅ ꯌꯥꯝꯅ ꯆꯪꯈꯤ ꯑꯗꯨꯕꯨ ꯁꯅꯥꯗꯤ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯕꯗꯁꯨ ꯁꯅꯥ ꯑꯃꯠꯇ ꯊꯦꯡꯅꯗꯦ ꯑꯗꯨꯒ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯁꯨ ꯂꯩꯇꯦ ꯐꯔꯦ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯍꯧꯏ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯀꯥ ꯑꯃꯠꯇ ꯂꯩꯍꯧꯔꯤꯕꯅꯤ ꯃꯈꯣꯏ ꯃꯅꯨꯡꯗ ꯆꯥꯗ ꯊꯛꯇꯅ ꯑꯗꯨꯝ ꯁꯤꯔꯗꯕꯅꯤ ꯄꯥꯕꯨꯡ ꯑꯩꯅ ꯆꯤꯡꯅꯕꯗꯨ ꯆꯨꯝꯂꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯟ ꯁꯣꯛꯅꯔꯤꯉꯩ ꯑꯆꯧꯕ ꯇ꯭ꯔꯛ ꯑꯃ ꯌꯥꯡꯅ ꯊꯧꯈꯤꯕꯗꯨ ꯃꯗꯨꯗ ꯁꯅꯥꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯄꯨꯔꯝꯂꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯆꯠꯈ꯭ꯔꯤ ꯃꯈꯣꯏꯅ ꯄꯥꯕꯨꯡ ꯀꯧꯔꯤꯕ ꯑꯍꯟ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯋꯥ ꯍꯪꯕ ꯑꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃ ꯂꯩꯕꯗꯒꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯈꯣꯡꯒꯨꯟ ꯂꯤꯔꯛꯈꯤꯕꯅꯤ ꯑꯍꯟ ꯑꯗꯨ ꯀꯣꯂꯤꯒꯤ ꯃꯄꯨꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯎꯈꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒ ꯂꯣꯏꯅꯔꯛꯈꯤꯕ ꯂꯥꯟꯃꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯅꯥꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯁꯣꯝꯗ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯀꯝꯗꯧꯔꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯃꯝꯕ ꯁꯨꯔꯨꯡꯒꯤ ꯀꯥ ꯑꯗꯨꯗ ꯃꯁꯥꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯣ ꯊꯥꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯕꯣꯅꯤꯅ ꯑꯣꯄꯔꯦꯁꯟ ꯁꯛꯁꯦꯁ ꯄꯦꯁꯦꯟ ꯗꯥꯏ ꯍꯥꯏꯗꯨꯅꯤꯅꯦ ꯇꯧꯔꯤꯁꯦ ꯀꯔꯤ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨ ꯐꯥꯎꯕ ꯈꯪꯗꯕ꯭ꯔꯣ ꯗꯨꯀꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯅꯥꯗꯤ ꯐꯪꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯀꯪꯁꯤ ꯁꯤꯔꯅꯤ ꯍꯥꯏꯕꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯖꯦꯄꯣꯂꯤꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯦꯞ ꯑꯗꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯄꯥꯝꯕꯩ ꯑꯃꯠꯇ ꯎꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯅꯥꯛꯇ ꯇꯥꯕ KG ꯑꯃꯃꯨꯛ ꯇꯥꯒꯗꯕ ꯁꯅꯥ ꯃꯀꯛ ꯑꯃ ꯁꯥꯎꯗꯨꯅ ꯂꯪꯈꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯃꯗ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯈꯤ ꯃꯗꯨꯗ ꯐꯛꯂꯥꯡ ꯑꯗꯣ ꯃꯆꯦꯠ ꯑꯃ ꯀꯤꯟꯊꯗꯨꯅ ꯏꯍꯣ ꯍꯣꯕꯗꯧꯅ ꯇꯧꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤꯅ ꯁꯅꯥꯁꯤꯡ ꯑꯗꯣ ꯈꯨꯟꯗꯨꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯊꯣꯝꯂꯤꯕ ꯐꯛꯂꯥꯡ ꯑꯗꯣ ꯍꯣꯠꯇꯣꯛꯂꯒ ꯆꯠꯈꯤꯕ ꯌꯥꯕ ꯁꯨꯔꯨꯡ ꯑꯃꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏꯕ ꯈꯪꯂꯤ ꯃꯗꯨ ꯈꯪꯕꯗꯒꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯃꯥꯅ ꯌꯥꯜꯂꯤꯕ ꯈꯥꯎꯁꯤꯡ ꯑꯗꯨꯗ ꯁꯅꯥꯁꯤꯡ ꯑꯗꯣ ꯄꯤꯛ ꯊꯟꯅ ꯍꯥꯞꯆꯤꯜꯂꯒ ꯃꯈꯣꯏ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯣꯔꯛꯄꯅ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ
ꯃꯄꯥꯟ ꯊꯣꯔꯛꯈꯤ ꯃꯈꯣꯏꯅ ꯊꯣꯔꯛꯄꯗꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯣꯏꯔꯝꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯨꯁꯨ ꯆꯤꯡꯒꯤ ꯆꯤꯡꯊꯛ ꯑꯃꯗꯅꯤ ꯍꯥꯏꯕꯗꯤ ꯈꯪꯈꯤ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯤ ꯈꯪꯈꯤꯗꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗꯨ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯇꯨꯝꯈ꯭ꯔꯦ ꯃꯈꯣꯏꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯂꯦ ꯑꯗꯨꯒ ꯍꯦꯟꯅ ꯉꯛꯂꯤꯕꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯁꯨ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯀꯣꯂꯤꯅ ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯪꯈꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯀꯔꯤꯅꯣ ꯋꯥ ꯈꯔ ꯍꯥꯏꯈꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯏꯆꯥꯁꯤꯡ ꯅꯈꯣꯏꯗꯤ ꯀꯔꯝꯕ ꯂꯨꯞꯀꯤ ꯃꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯑꯗꯨꯗ ꯀꯣꯂꯤꯅ ꯑꯩꯈꯣꯏꯗꯤ ꯑꯁꯨꯝꯅ ꯀꯣꯂꯤꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯗ ꯕꯣꯅꯤꯅ ꯏꯄꯥ ꯑꯩꯈꯣꯏꯗꯤ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯂꯥꯟꯃꯤꯁꯤꯡꯅꯦ ꯑꯩꯈꯣꯏ ꯃꯤꯁꯟ ꯑꯃꯒꯤꯗꯃꯛ ꯂꯥꯛꯄꯅꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯣ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯤ ꯃꯥꯜꯂꯨꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯅꯈꯣꯏꯁꯨ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯒ ꯅꯨꯄꯤꯒꯗꯣ ꯆꯠꯈ꯭ꯔꯤ ꯑꯗꯨꯗ ꯕꯣꯅꯤꯅ ꯑꯗꯨ ꯏꯄꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯝꯄꯥꯛ ꯇꯥꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯤꯒꯤ ꯈꯣꯡ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯣ ꯑꯗꯨꯝ ꯇꯥꯔꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯒꯥꯔꯤ ꯆꯠꯄ ꯌꯥꯕ ꯑꯆꯧꯕ ꯂꯝꯕꯤ ꯑꯃ ꯊꯦꯡꯅꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯍꯔꯥꯎꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯎ ꯄꯨꯕ ꯇꯥꯇꯥ ꯑꯃ ꯊꯧꯔꯛꯈꯤ ꯃꯗꯨꯗ ꯇꯨꯀꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯈꯥꯝꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯝꯄꯥꯛ ꯐꯥꯎꯕꯗ ꯌꯥꯎꯖꯒꯦ ꯍꯥꯏꯈꯤ ꯃꯗꯨꯗ ꯎ ꯄꯨꯕ ꯇꯥꯇꯥ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯅꯈꯣꯏ ꯈꯨꯟꯁꯤꯒꯤ ꯃꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯖꯦꯄꯣꯂꯤꯅ ꯍꯣꯏ ꯑꯣꯏꯕꯅꯦ ꯑꯩꯈꯣꯏꯁꯤ ꯕꯖꯥꯔ ꯀꯥꯒꯦ ꯇꯧꯕ ꯑꯗꯣ ꯈꯔ ꯊꯤꯟꯕꯤꯌꯨꯅꯦ ꯑꯗꯨꯗ ꯀꯣꯂꯤꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯕꯣꯅꯤꯅ ꯑꯃꯨꯛ ꯑꯁ ꯆꯤꯡꯃꯤ ꯁꯥꯔꯤꯅꯦ ꯆꯤꯡꯃꯤ ꯃꯥꯟꯅꯕ ꯑꯁ ꯃꯁꯤꯗꯤ ꯏꯕꯨꯡꯉꯣ ꯃꯔꯤ ꯀꯥꯈꯠꯂꯣ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯌꯥꯕꯤꯕꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯇꯝꯄꯥꯛꯇ ꯍꯜꯂꯛꯈꯤ ꯃꯗꯨꯗ ꯇꯥꯇꯥ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯅꯈꯣꯏꯗꯤ ꯕꯖꯥꯔ ꯀꯥꯕ ꯍꯥꯏꯅꯨꯅꯦ ꯕꯖꯥꯔ ꯀꯨꯝꯕ ꯍꯥꯏꯌꯨꯅꯦ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯋꯥ ꯅꯣꯛꯇꯨꯅ ꯇꯥꯇꯥ ꯑꯗꯣ ꯊꯧꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ